Martiansu White Forest ki ahauba bakery shop amadagi cake kg makai amaga atopa nupiduna chaningadaba kharasu yengduna leiraga ramen chu leibirai toina di pizza tabani sang phutchi marak ta pizza badi kaisu kaide khanduna leirakpani Martian na gari do garage ta khamlamduna imong changbaga machal bohana thi toro Sinthana chakhumdagi mabung tanaba Yambo ai chakhumdai namaga laiye Martian su Sinthana hairi do taraduna chakhumlomda lai mabung na pairiba cake hapa box to ubada harauna aya ngasi kanai birthday ta gi yambo tadida summa yam chana bana leirakpani ramen ga achapot atai ga hamlakpa khawduna table du da thamlaga cake tuna freeze leiriba du da hapchilli Martian nupi du da huran chu yengi Sinthado ani du gi irang du khazi khanglabago inamse ai kai tawrom khoge ka da phiron khara chairaga thamlambani thupchiludradi imasi namu isau kamdarani laisi henbido Sinthado onchilaktuna yare sibudi loidore tawningai su kaisumta leitre nangi loisindauba tawdobada tawjararo inamsine loiraga kauraage hoi Sinthawa haise hairamduna chakhumdudai thokre nungsinaba haurakpada ngaijariba ani doi irangdo yetpi ningdraduna Martian su machalna thokhibaga nupi doi nakta nakna changsin leblai laisi henbi kaisu haidi aige ingba pithaktriko yambong laktabai haidabani abema kai haige energy booster haibani laite macha laikhibani hairake natraga lairuge nang chahi kya sure kaigino haida hairo 22 aina haise gyan ta dena aduga energy booster ga chahi ga kai mari leinage ai sibu mitop si mangai ne pabang imasi changlaga chopsani atang chada yam irang phabrabo moi su si matam se kala lak panati ibani dei bu helam doi yambang se pharoda pami ichana aduna haibadi nasana khangaga sembirambadi natreba haima isana khangba natrasu ichanda khangnaba hanga semlamisidi patung suk au kauraroi sibu yam kaibrane kaide nupa sumbana hairiba atopada sumlobro aiba ipuroibada sumjabani yambungna namit laikai koi khraga mangjadoise aitani aduna section da yadaba hayingdai aina chatpa mafam khuding puranina ngamgadrane ngamnina nangna yumda lehobase ai thabak mafamda sorhondom khangdib oxygen phangdadana isase yawai chokthai thabak amatasu nena tana tawba ngamde mai thabai changse double de hengat piramisibu kamai tawri jano ai ni kai resum leiradi isa sembai matam thengthakidoiba nupi do makha tana waga khumjadre Martian nupi do batungdai tapna kolaktuna nangbu ichana mama kaina kaubado thaningdraba imon mon thahanba matawdo pakhatba supoklui handune inthokluba sungamda holiba sorda sumikuptuda ikaibana leplabago Martian chumakha tari aidi aina thabak chatlamdaida ichagi nungshiba masaktu uraga chatningba su phawri imanaba marup mapang singi machana papa haina kauba khonjal singda ahiso ichagi nungshiba khonjalna kezana papa haina kauba su taningi ichagi makhong machada khongji siduna sumangshida chena chongna sanaba su uninglei makeup to dai khoigi yumse masik mangalama sunaina nganthораклада boi mahal halake nganthораклада boi makhalli aina thabak halakpada namana chana khuning kang duna aibo halakpa ngairambadu so uningba phawri laisi henbi gas stove to muthatli paukhom do makeup to the pirubada tayang khini bu khanbra natraga madugi sem sadribra kari wakhal lairibano khangde makeup to da chinbal lana supa khom piruba taude Martian tapna handoraktuna khajik su hainingda nokphe tawraga ai ki henjin bei tawsida nangna su hainaramlaro aise karam chawba isagi khakta khanba oina su biramgani hari nangna pamdaba matang shida yaningdaba leirabadi aina sana phirep ama lepchadri phau sigi matang da kaishu hairaroi
ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯥꯔꯁꯟ ꯀꯥ ꯌꯧꯔꯕꯗ ꯃꯁꯥꯗꯨ ꯏꯪꯊ ꯇꯞꯊꯍꯟꯕ ꯑꯣꯏꯅ ꯃꯐꯤ ꯑꯃ ꯍꯣꯡꯗꯨꯅ ꯋꯥꯁꯔꯨꯝ ꯆꯪꯂꯛꯂꯒ ꯕꯥꯠꯇꯕꯇꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯩ꯫ ꯏꯁꯤꯡꯁꯨ ꯐꯨꯜ ꯌꯥꯎꯔꯕꯅꯤ꯫ ꯃꯥ ꯃꯀꯣꯛꯇꯣ ꯇꯞꯅ ꯏꯪꯊꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯏꯪꯕ ꯏꯁꯤꯡꯗꯨꯅꯁꯨ ꯋꯥꯈꯜꯗꯨꯕꯨ ꯐꯥꯊꯕꯗꯤ ꯉꯝꯂꯨꯗꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯤꯔꯦ, ꯄꯥꯝꯖꯗ꯭ꯔꯦ, ꯎꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯩꯗꯨꯅꯁꯨ ꯆꯦꯟꯖꯔꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯀꯔꯤ ꯆꯥꯡꯌꯦꯡꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯀꯤꯕ ꯁꯛꯇꯝ ꯊꯧꯗꯣꯛꯅ ꯍꯦꯜꯂꯤ ꯊꯦꯡꯅꯍꯟꯕꯁꯤ꯫ ꯃꯥꯔꯁꯟꯗꯣ ꯗꯨꯀꯥꯟ ꯑꯃ ꯂꯩꯕꯗꯨꯗ ꯆꯥꯅꯕ ꯈꯔ ꯂꯩꯈꯤꯒꯦ ꯈꯟꯅ ꯆꯪꯂꯛꯄꯅꯤ꯫ ꯂꯟꯆꯦꯟꯕꯤꯒꯤ ꯑꯍꯣꯡꯕ ꯐꯤꯕꯝꯗꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯊꯃꯣꯏꯗꯨꯗ ꯆꯩꯅꯥ ꯄꯤꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯈꯣꯟꯖꯦꯜꯗꯨꯁꯨ ꯇꯥꯔꯨꯔꯤꯕ꯫ ꯅꯪꯅ ꯆꯥꯅꯤꯡꯕ, ꯏꯆꯥ ꯁꯅꯥꯅ ꯆꯥꯅꯤꯡꯕ ꯂꯣꯏꯅ ꯈꯜꯂꯨꯀꯣ, ꯗꯗꯥꯅ ꯂꯣꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯀꯌꯥꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯈꯤꯕꯅꯣ ꯅꯨꯄꯤꯗꯣ꯫ ꯃꯥꯔꯁꯟ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯁꯛꯇꯝ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯃꯊꯟꯇ ꯅꯦꯝꯊꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯂꯨꯕꯅꯤ ꯃꯥꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ꯫ ꯃꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯗ ꯍꯦꯟꯖꯤꯟꯕ ꯇꯥꯈ꯭ꯔꯕ ꯍꯥꯏꯅ ꯈꯟꯊꯔꯛꯄꯗ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯔꯛꯈꯤꯕꯅꯤ꯫ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯐ꯭ꯔꯤꯖꯇ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯨꯕꯅꯤ꯫ ꯁꯥꯒ ꯁꯥꯕꯒ ꯏꯪꯂꯒ ꯆꯥꯕꯅ ꯍꯥꯎꯒꯅꯤ ꯈꯟꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯅ ꯆꯥꯅꯕꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯤ ꯀꯥꯗ ꯂꯩꯔꯝꯗꯦ꯫ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯏꯔꯨ ꯂꯨꯖꯕꯒ ꯆꯪꯈ꯭ꯔꯖꯥꯠꯂꯣ? ꯃꯊꯟꯇ ꯍꯥꯏꯖꯕꯅꯤ꯫ ꯃꯥꯔꯁꯟꯁꯨ ꯍꯧꯒꯠꯇꯦ꯫ ꯁꯦꯡꯅ ꯃꯥ ꯅꯨꯄꯤꯗꯨꯒ ꯎꯅꯕꯁꯨ ꯏꯀꯥꯏꯒꯨꯝ ꯀꯩꯒꯨꯝ ꯇꯧꯕꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ "ꯏꯌꯥꯝꯕ, ꯏꯌꯥꯝꯕ, ꯀꯥꯏ ꯂꯩꯒꯦ?" ꯃꯥꯔꯁꯟ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ "ꯑꯩ ꯁꯤꯗ ꯂꯩꯌꯦ." "ꯏꯔꯨ ꯂꯨꯔꯤꯔꯣ? ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯂꯣꯏꯗ꯭ꯔꯤ." "ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯤꯔꯛꯑꯣ." ꯅꯨꯄꯤ ꯃꯥꯅ ꯀꯧꯊꯣꯔꯛꯄꯗ ꯀꯨꯏꯅ ꯄꯟꯊꯅ ꯆꯣꯟꯊꯅꯁꯨ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ꯫ "ꯂꯥꯛꯑꯣ ꯏꯌꯥꯝꯕ, ꯁꯤ ꯆꯥꯁꯤ." "ꯑꯩ ꯆꯥꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗ, ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯄꯗꯧꯅ." "ꯉꯁꯥꯏ ꯑꯣꯐꯤꯁ ꯍꯜꯂꯛꯑꯝꯗꯥꯏꯗ ꯀꯩ ꯍꯥꯏꯔꯛꯈꯤꯒꯦ? ꯅꯒꯨꯟ ꯈꯪꯉꯤ. ꯄ꯭ꯔꯞ ꯆꯥꯔꯨ ꯂꯥꯎꯀꯣ, ꯑꯩ ꯏꯟꯕꯤꯒꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯣꯏꯒꯤ ꯀꯥꯒ ꯊꯪꯅꯅ ꯃꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅ ꯑꯦꯇꯦꯆ ꯇꯧꯕ ꯁꯣꯐꯥ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ "ꯁꯤꯗ ꯐꯝꯃꯣ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯏꯅꯦ." ꯃꯄꯨꯔꯣꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯐꯤꯁ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗꯩ ꯇꯧꯈꯤ ꯈꯪꯕꯅ ꯐꯔꯣꯗꯥꯗꯣ ꯁ꯭ꯄꯨꯟꯗꯨꯅ ꯀꯣꯠꯂꯒ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗ ꯊꯥꯡꯖꯤꯜꯂꯛꯏ꯫ "ꯁꯦ, ꯑꯩꯅ ꯍꯧꯕꯅꯤ. ꯁꯤ ꯆꯥꯔꯒ ꯅꯁꯥꯗꯣ ꯏꯪꯊꯕ꯭ꯔꯥ ꯌꯦꯡꯉꯨ." ꯊꯃꯣꯏꯗꯨꯗꯒꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅ ꯏꯜꯂꯛꯄ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯒꯤ ꯇꯉꯥꯏ ꯐꯗꯕ ꯅꯊꯧ ꯑꯣꯏꯕꯒꯤ ꯗꯟꯗꯤꯗ ꯄꯥꯡꯊꯣꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ? "ꯏꯌꯥꯝꯕ," ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ ꯑꯩ꯫ "ꯏꯌꯥꯝꯕꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯕ ꯉꯝꯂꯝꯒꯗ꯭ꯔꯅꯦ?" "ꯀꯅꯥꯅ ꯈꯪꯅꯤ, ꯍꯟꯗꯣꯛꯂꯨꯕ ꯌꯥꯗꯕ ꯈꯣꯡꯐꯝ ꯑꯣꯏꯔꯝꯕꯒꯤ ꯂꯥꯏꯕꯛ ꯃꯉꯣꯟꯗ ꯇꯥꯏꯁꯤꯟꯗꯨꯅ ꯋꯥꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯝꯂꯝꯕꯁꯨ." "ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯐꯝꯗ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦꯅ?" "ꯍꯪꯉꯣ." "ꯏꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ?" "ꯋꯥꯍꯩꯅꯗꯤ ꯍꯥꯏꯈ꯭ꯔꯦ, ꯊꯕꯛꯅꯁꯨ ꯎꯠꯇꯨꯅ ꯇꯥꯛꯀꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯃ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯒꯅꯤ꯫ ꯑꯩꯁꯦ ꯅꯨꯡꯁꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯊꯤꯕꯤꯕ ꯃꯤꯁꯛꯅꯤ." "ꯏꯌꯥꯝꯕ, ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯣ." ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯂꯨꯗ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ "ꯈꯪꯕ ꯉꯝꯕ꯭ꯔꯥ, ꯑꯩꯒꯤ ꯊꯃꯣꯏ ꯃꯔꯣꯜꯁꯦ ꯍꯥꯏꯅꯕ ꯂꯩ. ꯆꯤꯟꯕꯥꯜꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯃꯤꯅꯝꯕ ꯉꯥꯡꯈ꯭ꯔꯕꯁꯨ ꯃꯤꯠ ꯃꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯆꯠꯇꯦ. ꯆꯤꯟꯕꯥꯜꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ, ꯋꯥꯍꯩꯅ ꯐꯣꯡꯕ ꯉꯝꯗꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯠꯆꯥꯟꯅꯕꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ." ꯏꯀꯥꯏꯔꯦ ꯍꯥꯏꯅꯁꯨ ꯃꯤꯠꯆꯥꯟꯅꯗ ꯆꯦꯟꯒꯦ ꯈꯜꯂꯨꯗꯦ ꯃꯥꯔꯁꯟ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯇꯨꯗ ꯂꯨꯊꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯥꯝꯃꯨꯖꯅ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯅꯨꯄꯥꯗꯨꯒ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯒꯨꯝꯕꯗ ꯑꯩꯕꯨ ꯏꯌꯥꯝꯕꯨꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯏꯜꯂꯤꯕꯁꯦ ꯂꯠꯅꯕꯤꯒꯅꯨ. ꯀꯔꯤꯒꯨꯝꯕ ꯂꯠꯅꯔꯕꯁꯨ ꯏꯌꯥꯝꯕꯨꯡꯒꯤ ꯑꯄꯥꯝꯕꯅꯤ." ꯑꯀꯣꯟꯕ ꯋꯥꯍꯩꯗꯨꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯜꯂꯛꯂꯤꯕꯗꯨ ꯑꯌꯥꯕ ꯄꯤꯗꯨꯅ ꯆꯥꯁꯤꯟꯈꯤ꯫
nupido maithong nokphetnei michanarambasu hongnarakli nupaduna Swiss pundo muklauduna nupi mangonda inbi Sinthagi kadani Loyaga fonda wari tauri Loyana Nasado kharadi nungairaba natro Nungaireda kashu tawdre Nungsa khusa sidaga yam thokanuko Dehydration tawne mahi manai gada phajana thau Hoi thakeba aina pakhali shina tamo chagini aigidi kaigi pakhaliba pakhatbinu nang nattaba nupidi ima iche ichan oina loina khanjai ko ai nupi gi haiba natti Nungsa saba sida kai kaino chaba yaba thakpa yaba yenglaga sasin thakjil haiba aibade haina yumda lengdan leibani na phai tamo chadi thabak su koi chen chela ka hotnabani na amuk hena waramni adui haibani noi amung adhamora de halakraba halakri ke kalai aina pamjaba white forest kido he ai se kawri ni ngasa aina cake leibi ge na aina su khalamani yare da mayam leire dudi leiri sing do chawko nangi khaga thami da tong loire su tamu chana mo kalai doi ni hoi mi hoi ba nangna nungshithel da chaning hai bu su nasa du khara phaba ga chachi natradi lamsang chatoi ni na halaga mungna ba henjin bu do ngai te Loya so Sinthawari sana laptop da office ke mail check tawri bani phana achin ba mathau leirabaso nupi magi matam so tuma khaidokli nupi tuna masa khazing ngamdabada achin ba tawdaba yadaba mathau phawbu hundoklam tuna chelakri bani tamacha hau kaidawri na nang hipi thabak chathokla roidro kaidorage kaishu tawde sumhang bani isa singam laktradi nangi khonjal se sum taraga leiningi phone pairaga aina pisang le leitho loredana adubu kayam luba thabakno achin ba leirade dum chatluda tawda yadabadi halakpaga ingonda phone tawrakpadi kaungno matawduda nungsidaba sungamde achin ba ithau leiri ngaihak leiraga tawrake haiba phawba ngamludi loyado somdana kamdawri Binana matam gi oiba lei mana masing thasin naba tawri do ubada laije sangshilai kaidogi hari noba imana leiba ka tawdana ga tawri sibo nakhoina atai thabak su amatta su ba tawba yadre kon lei phi sa ge haiba su nangna shida tatpa makhai yade ibangona so dumangai lakba ga thabak amada su gano nungai na patha dana layu hekta mahai noina dinya khangdriba Shum hiptana phamdana pothadana leibani hena waine irei kai ngaihak mapali pa thokdana koithokloni haibasu leite do imabu koiba chaningbrane hoine koire mapan ga thokhidaba nongma phadokti aisu chatningine imana chaningladi aiga koiba chalusi tamchana su imado koibu bubishi da hairaga leibani imana yar oidrana aina haidabani se hingon chiri tawrurano aiko na ngang kawraga tawhanbra aina loishinbra ama tawrage lai haira asomda mayam sali uhei wahi oina khara thase sar su leige ngasi gi thingi hayeng do nganta na ikoi miyam koi chalasi hoini ado maina khara chathok khodok minarabadi phaidana ado haujil luraba jaga shidi loishilamage do yari bashi aine tapna tawge nakhwang nari do mag henjindana phatradi tamchana ngonda muk sauraga tainani ba Bina sumachana hairiba wadu da yaduna laijaga punna thokminarakli laijane ising thabiduna makhuto sengna hamdo khalli aina singju surambani charawalusi mama macha anido punna changminari makhut hamduna awatpadi paikombana amata leihande sima pame haina faw haifatringai thilakpa apambado phanghanbani laijana mama bu themduna chakto khara charawalhalli Phane yamna penthokli kari sukhandra hairabasu thokhiba tamthiba thodoktubu mikup amadadi karamna kauthoklamgani thodoktu chokhibagi maichakto haujik sukok panatte bina masadu su ison cholibani laijana nga tawa pa khoraima lehauriye yare oi singju sidi mayek singna hawi aina nongdindi chaka singju ga se yamna chanabani ne surini ai kolik singse phengdorage ima tv tharga yengge su yenglamo aina sum phengla su yara duda
Yariba ima, ai leina leina kaigi imana kon phengdoino. Aini isa ngamdaba matamda imana matenga dompang biridudi. Aduna penjaiba na chadi. Yambasu natte. Aina ngamli phaudine adum tauge. Wahai se haiduna kondo puthoraklaga pokri macha ama lairi romduda laklaga phengi. Kitchen da basin lairi bani. Adubu nongma phadok sodom pokri mapanda laktuna phengba yawi. Koi hoba natte yamdabana. Loiraga chakhumda mapam chana chana konchingdu thamjilamduna magi kada changlai. Tamchado thabak tawramdoi chala. Kona oina tawrasidan aiba. Message oina tharageda. Wakal se khanna khanna nupadoi number da message ama iduna thajinkre. Kaidawrino tamcha thabak chinbra. Warimda saba yabra. Message to deliver tawkhibaga kuidi. Laijada paikhomba call lai. Laija nokphet tawna lakliba phone do paikhatli. Paikhomba lakna bai kai boy. Kaino. Wari saba ayaba laudradi call tawrakpaga se. Yadabai warabai nupi. Adoi nati tamchado thabak chilamadi yachinbudu nungaitedana. Adoi haibani. Aina kai haikige mamangda. Tamcha. Hayune. Kai haikige baina. Kaukre. Kauni nangdi. Kauni ba. Haujik amuka haike. Handaka kauradi angang phuradabana ina. Record tawsil haurage sukau kaudanaba. Aigi thawai lai jaga imaga gidi matam pumnamakta isa adum sangi. Achinba haiba chinbada suklei leite haiki dromeina. Adoireso tamchabu ngasai aruba meeting mayam lei haridudi. Adoireso hairadi marai loire. Meeting lei haibani nangidamuk matam kaithokpa sangdidi haikide koi. Adudi wamta haige. Amakhaktaro haise. Ainadi nangna mayam ama haiba taningi shiga. Hayune. Imada mapan thokningba maleba. Adugi hayengdi koiba matek amta puthokpiru se haigena tawbani. Hingon tawni na taw leirami. Kariba? As, aido uhodre, ubadai tawhandre. Adugumadu kumna sinaw hairaga nangchidi laija. Imado masayam soli, gyan taba na trona. Aido, pay suri kanda uhodre ni haiba. Farise, imado, ayam da phazana warisage, phone pa hello. Paikhomba gimi paijaba matawdo, thamoy na sukayada nungshiba poklubano. Paikhomba na binabo, apokpa mama amadagi sutadana, luna nungsini yengshinjay. Masimak naso, binana nungay na layjabang amlibani. Layjaso, binana TV yeng lituda laklaga. Sema, tamjana phone pairu oyi. Binasto pirak libak phone do lauduna. Ibu nga, imabu kay doramino. Tawpham khang de haidana TV yeng lambani. Ichadi kay dorino. Thabak halakpa kuidri. Laijani imada thabaka taholadine. Nachad hekta haibiroko. Nacha wase sase mo pairaga hekta lakjage. Tawhande. Sase pairaktrasu yani. Aduga kaigino. Imani hingo tawride. Kari thaningba leirisu. Laijaga aiga haibiyai. Nacha laaga tawjage. Ima sunya. Tawpham lapham khangdadana tawruriba haibaduni. Numit chupa amasum potharaklabasu waini he. Aduna kari no. Tawshinba yaba thibagi wanida. Hoiba. Adu oirasune. Adugumba awabadudi tawranoba. Imabu kadai chaninge. Lai khurumbaga punna satchidana nachaga. Ichagi thabak chinmanbaduda haiba ngamdaduna leirambani. Imadine moirangi khamba thoibi ibudau thangjingdasu chatning. Loktaksu yengningi. Chatuna ibudau marjingsu khurumningi. Chatningbagi chatningba ngaktan. Ngambu ngamlakhidra khangdi tawrise. Kaigi ngamoidoino. Nachasingna imagi apamba mafam khuding pokhidoini. Ibudau thangjingdi Sunday da thong hangi haibani. Aduna Sunday da chalaga hayengdi loktak to oina koitharusi. Higa tonglusi. Laijaga wariga tawrudre. Binaga pung ani hena wari tawi. Paikhomba karai da chatningba, kari chaningba, kari phizol setningba.